Ketrigaud thokpu thodok amada pulisna arambai tengolgi mioi mari phagatkiba aduda pulisna phongdorakiba wafam adu yumfam yaudaba aranba pauni haina yoba club na phongdorakre. Ketrigaud thokpu thodok amada yoba club na pulisna senakiba mioi mari adu senkhai thumkhai tawbada senabani haina yoba club ki maikaidagi pulisna phongdokhiba leite pulisna phongdorakiba wafam adu yumfam yaudaba aranba pauni haina yoba club ki secretary Wahidur Rahmana miyamda sengdo warol thamlakle. Mobile internet service thingbagi matam sangdokre. Manipur ki Commissioner Home na ngasi thokiba cherol amada mobile internet amasung mobile data service temporary oina thingbado Imphal West Imphal East Bisnupur Thobal Kaksing Kangpopi Sursanpur Jiriba amasung Perjol district ta tha asigi mangage numidangwaram pung mangaga minute 15 phawba sangdokre athengba sima khataba order ama thoktre phawba sanakigani haina Commissioner Home and Ashok Kumar na thopa cherol aduda phongdokle Minister reshuffle tawbagi wafam leite haidi Manipur da hujik thokliba irang asigi marakta Manipur da nungtegi sandokliba TV channel amadi social media singda Sire Minister Nongthomba Birena lusingba BJP gi lenga asida reshuffle tawnabagi finalize oiba mifam ngarang December 2 gi athengba matamda pangthokre haina phongdoraklaba pawadu mari lenadaba aranba wafamni haina lenga asida yaureba minister amana phongdorakle miyamgi nuaina ba moongda semlakleba pawose makhatana tobiganu haiduna thokliba irang asida cabinet mifam pangthoktuna reshuffle gi wafam su khanakhiba leite hairakle ningsingba yabade tongan ba channel singda hojik leiriba minister singi marakta Thongam Bishwajet Wai Kemsan TS Basanta Kasim Basum Amasung Haikam Dingong ki mahutta Nauna Karam Sham TS Sham Kumar TS Ibosa S Kunzaki Soramadi Laisio Kashingbu Nauna Minister Khanana ba wadem na krehaina TV channel amadi social media platform singda paw oina thadurakibani India government na irang ase hakthengna na saugatuna thokhanbani haina kokomi na phongdokre thokliba irang ase hena chawto hanba yaba waro sing yawa cherol palel area da sai thoklama thengna re haina Congress na phongdorakre State asida thokleba irang ase hena chawto hanba yaba warol sing yawa World Kukizo Intellectual Council gi serolama BJP na lusing balenga asiga nakna satminariba MLA amagi wakarna red zone oiba palel area da sai thoklamba thengnare Manipur miyam da samam nahanba amadi Congress Party bulana uhanaba moongda pawse amana report tawriba sigi matangda miyam khangna lale haina sengdokadabani natrabadi legal action lauragani haina Manipur Pradesh Congress Committee MPC gi maikaidagi thamlakle Khadna chainabagi thodokta ama sire pokminaba machin manao anigi marakta phau thamnaba kai sabagi wahauda lam henjili henjinde haina ningai sangdanarakpadagi khadna chainabagi thodokta madubu wari sananaba atopa miyoi kharana tamthina phuraga hundoklambadagi laikannaba ngamdana laikidraba miyoi adu takhelambam Indra Kumar sahi 62 apokpa Chandra Babu kawi Segmai Police ki manung chanba khongampat maya lekaidagi ne thodo asigi matangna press na phangma pawgi matungina haukhiba thangja numita laikidraba Indra Kumar na laikai adu dalaminaba manau nupa thok Sunil na hap na bagay sabagi wahauda lam henjili henjinde haina ningai sangdanarakpadagi wathogadu thokibani haide